Asamna taibang kanana khamba ngamdraba matam magi khongchetta adumak tawthakhi. Yuhenba araiba semgi exam piramlaga mayumda harauna nungaina asa kayaga loinana hanjarakli. Mayum yawbaga mapi hongdringai prap thuna mapanda amuk thokli. Machagi matawda ketuki jingnana ibungo kaisa toino nangbo napiga do phajana hongtoklaga pothaba yadro. Yuhenba hairak momon nokna Kuirima, asabutane, tuna halaki. Ketuki pakatna, ibungo, ngai kominangbo. Yuhen bana, as kuiribama, pachaluraga amuhalakeba. Asi haraga yuhen ba, angam tandana, maman haibatadaba makay, noktana adum chatkre. Ketuki pakana imunda on sinduna, abema bukauri. Somdana yuhenba, maithong makalamna, matam kuina urudraba, nungsimagi maithongbu, ujarani khanna, harau garidu thuna thauraga, senung khuntamna haidarakli. Asam lakpana, thamoina khoidaba, pamjaba mafam yoksilaklabada, garidu ningthina paktoksilamlaga, momon nokna tapna changlakli yuhenba. Yuhenba changlakpa ubida Thoiba harauna. Tamo yuhen, hala abo. Yuhenba na, hale. Noiche hoidi. Thoiba tapna. Aikoi chedi hospital chatki. Yuhen bana. Kaidobu yaurage. Aikoi chedo masa khara nungaitaba. Aduda sum yengtho unena chatki bane. Yuhen bana. O karamba hospital no khangbra. Asamna yuhen ba sisa hospital yoksilakli. Gyalmenta dana room khuding yengduna koithi thiri. Uning manbagi mayai na masadu taranga machatkre. Asam yenglakpada ure betogi matai oiramna lepdaga makhut macha aduna mama aduna makhada tariba guli adubu wana thiduna leiribudu. Yuhenba nungsibu uba mikupta harauna nungsibu gawjari. Nungsi. Khonzen tabda nungsi ingangakna lepliba khongphamdagi khara khajik handoktuna haifen nokcharaga tapna Yuhenba na, ay lai nungsi. Ngasidi nangi saktam amuhana uzawa pangbasa. Ayam harawi nungsi. Nungsi noklamba maithongdu amuk maksinduna. Yuhenba, mapamsida karigila ino. Yuhenba na, nang nai habaduda ay leba ngamdadana nang butiraini. Kayam ka nangamdabano. Khara faraba. Doktor na kay harage. Nungsi mamit anidu mapi ira chena. Yuhenba. Mikup asidagi. Aigi inagta amu ana. Lakbirano. Nangi konsenso. Makaadana ifamda. Tahange kalano. Aigi punsise. Ningtamna amuktadi. Khinghanbiyo. Nungsigi matawdida yuhenba ingangakna khanjana na mikup kharaktuminale. Thangnaba mikupta haifen noklaga. Yam thajadana miga wahan bahiko. Nungsi taniklaba khonzenda. Yuhenba. Ngasisu aibu thajadribara. Kaisu khongjadaba nangi nafamda. Aina nungsi kayokhiba. Ai tasingna lali yuhenba. Masigidamak aibu ngakpiyo. Nungsigi wahai kaya asta yuhenba laita fung khangdre. Langtak na ba fauna khangning na. Nungsi, karino nang na ngasi engondo uliba matawsiba. Ha, ay gyan tadre. Ay bumika amukta thokalo nungsi. Ay buwa kan tahalo. Nungsi kapli haingam tawngam tanik laba konzenda. Yuhenba. Ay lohongi Yuhenba. Ay lohongi. Yuhenba tapna nungaitana. Nungsi, kaino? Nang nangasi ifamda ulibang batawsiba. Nungsi kapladuna. Yuhenba. Ay kari ayuay buno. Yuhenba kapli tawduna. Nangbu tasay na iginuksira. Aduga
ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯅꯝꯕꯤꯔꯤꯕꯅ ꯀꯔꯤꯒꯤ? ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯃꯄꯥꯆꯥꯅ ꯅꯨꯡꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯇꯨꯅ ꯅꯨꯡꯁꯤꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯒ ꯃꯥꯗꯤ ꯀꯅꯥꯅꯣ? ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯥꯏꯊꯣꯡꯗꯨꯕꯨ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯁꯠ ꯇꯩꯊꯣꯛꯂꯒ ꯏꯃꯥꯟꯅꯕꯅꯦ. ꯑꯣ, ꯏꯅꯥꯎ, ꯅꯪꯗꯤ ꯀꯩ ꯂꯝꯗꯩꯅꯣ? ꯌꯨꯍꯦꯟꯕ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ. ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯗꯒꯤ ꯈꯣꯡꯀꯥꯞ ꯇꯞꯅ ꯊꯥꯡꯗꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯅꯨꯡꯉꯥꯏꯇꯕ, ꯋꯥꯔꯧꯕ, ꯅꯤꯡꯉꯝꯗꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ. ꯅꯨꯡꯁꯤꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯖꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ. ꯅꯪꯕꯨ ꯉꯁꯤꯒꯤ ꯍꯤꯗꯥꯛ ꯊꯛꯈ꯭ꯔꯕꯣ? ꯁꯣꯝꯗꯅ ꯀꯦꯇꯨꯀꯤ ꯃꯆꯥꯕꯨ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ. ꯄꯥꯈꯠꯄ ꯃꯤꯄꯥꯏꯕ ꯀꯌꯥꯅꯁꯨ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ. ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯕꯦꯝꯃꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯦꯝꯃ, ꯅꯪ ꯇꯥꯃꯣꯆꯧꯗꯨꯕꯨ ꯀꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ? ꯑꯕꯦꯝꯃ ꯅꯨꯡꯉꯥꯏꯇꯅ, ꯃꯥ, ꯑꯩꯁꯨ ꯈꯪꯗꯤꯌꯦ, ꯀꯥꯏ ꯆꯠꯂꯝꯗꯣꯏꯅꯣ? ꯏꯕꯣꯊꯦꯅ, ꯏꯆꯦ, ꯀꯩꯝꯇ ꯇꯧꯔꯣꯏꯁꯦ, ꯐꯪꯅꯕ ꯊꯤꯁꯦ. ꯀꯦꯇꯨꯀꯤ ꯄꯥꯈꯠꯅ, ꯏꯕꯣꯊꯦ, ꯈꯔ ꯊꯨꯅ ꯑꯝꯇ ꯆꯠꯂꯨꯃꯤ ꯅꯪꯕꯣ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ. ꯃꯪꯂꯝꯕ ꯅꯣꯡꯁꯨ ꯂꯦꯞꯇꯅ ꯆꯨꯊꯔꯛꯂꯤ. ꯀꯦꯇꯨꯀꯤ ꯃꯆꯥꯕꯨ ꯎꯗꯕꯅ ꯃꯁꯥꯗꯨ ꯆꯣꯛꯊꯕꯅ ꯌꯥꯗ꯭ꯔꯦ. ꯑꯕꯦꯝꯃꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ. ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯔꯦ, ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯑꯁꯣꯡꯕ ꯂꯝꯍꯥꯡ ꯃꯔꯛꯇꯨꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ, ꯋꯥꯈꯜ ꯇꯥꯗ꯭ꯔꯕ, ꯃꯤꯃꯥꯟꯅꯗꯕ ꯑꯃꯒꯨꯝ ꯃꯁꯥ ꯄꯨꯝꯕ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯨ. ꯀꯦꯇꯨꯀꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯒꯥꯔꯤꯗꯒꯤ ꯐꯠ ꯀꯨꯝꯊꯗꯨꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯤ. ꯑꯕꯦꯝꯃꯁꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ. ꯀꯦꯇꯨꯀꯤ ꯊꯃꯣꯏ ꯁꯣꯛꯅ, ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯀꯔꯤꯅꯣ? ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ. ꯑꯕꯦꯝꯃꯁꯨ ꯀꯞꯇꯨꯅ, ꯇꯥꯃꯣꯆꯧ, ꯌꯨꯝꯗ ꯆꯠꯂꯁꯦ. ꯌꯨꯍꯦꯟꯕ ꯀꯅꯥ ꯑꯃꯠꯇꯒꯤ ꯋꯥ ꯇꯥꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ. ꯃꯤꯠꯂꯨ ꯑꯅꯤꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤ. ꯏꯕꯣꯊꯦꯅ ꯑꯃꯨꯛ, ꯌꯨꯍꯦꯟ, ꯅꯪ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯀꯦꯇꯨꯀꯤꯅ, ꯏꯃꯥꯅ ꯆꯠꯈꯤꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯇꯨꯀꯤ ꯄꯦꯟꯅ ꯀꯞꯆꯔꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯌꯨꯍꯦꯟꯕ ꯆꯥꯎ ꯊꯧ ꯌꯥꯈꯤꯗ꯭ꯔꯦ. ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯃꯆꯤ ꯃꯆꯤ ꯎꯪꯗꯨꯅ ꯂꯩꯔꯤ. ꯀꯦꯇꯨꯀꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯏꯕꯨꯡꯉꯣ, ꯆꯥꯛ ꯈꯔ ꯆꯥꯅꯕ ꯇꯧꯁꯤ. ꯅꯁꯥꯗꯣ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ. ꯌꯨꯍꯦꯟꯕ ꯃꯃꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ, ꯃꯥ, ꯑꯩ ꯀꯩꯝꯇ ꯆꯥꯅꯤꯡꯗꯤꯌꯦ. ꯀꯦꯇꯨꯀꯤ, ꯅꯪꯅ ꯆꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯃꯠꯇ ꯆꯥꯔꯔꯣꯏ. ꯌꯨꯍꯦꯟꯕꯅ, ꯃꯥ, ꯑꯩ ꯌꯥꯝ ꯋꯥꯏ. ꯑꯩ ꯌꯥꯝ ꯋꯥꯏ, ꯃꯥ. ꯀꯦꯇꯨꯀꯤꯅ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥ ꯍꯣꯏꯒꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕꯣ? ꯅꯪ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯥꯎꯕ ꯉꯝꯂꯗ꯭ꯔꯣ? ꯌꯨꯍꯦꯟꯕ ꯀꯞꯇꯨꯅ, ꯃꯥ, ꯑꯩ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯃꯥ ꯌꯥꯎꯗꯅ ꯑꯩ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ? ꯃꯥꯕꯨ ꯑꯝꯇ ꯀꯧꯕꯤꯌꯣ, ꯃꯥ. ꯃꯥꯅꯁꯨ ꯑꯩꯕꯨ ꯉꯥꯏꯔꯝꯒꯦ ꯍꯥꯏꯈꯤꯕꯅꯦ. ꯑꯩ ꯌꯥꯝꯅ ꯋꯥꯏ, ꯃꯥ. ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯍꯦꯟꯕ ꯃꯃꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ. ꯀꯦꯇꯨꯀꯤꯁꯨ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ, ꯏꯕꯨꯡꯉꯣ. ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ, ꯎꯔꯤꯕ ꯃꯇꯧ ꯀꯌా ꯑꯁꯤꯗ ꯑꯕꯦꯝꯃ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ. ꯑꯁꯥꯎꯕꯅ ꯃꯥꯡꯊꯥꯗꯨꯅ ꯁꯦꯅꯨꯡꯈꯨꯜ ꯇꯝꯅ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ. ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ, ꯀꯅꯥ ꯂꯩꯒꯦ? ꯃꯤ ꯂꯩꯕ꯭ꯔꯣ? ꯇꯥꯔꯗꯨꯅ ꯅꯥꯎꯕꯤꯁꯨ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯛꯂꯛꯏ. ꯑꯕꯦꯝꯃꯅ, ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯄꯥꯝꯃꯤ. ꯅꯥꯎꯕꯤ ꯏꯃꯨꯡꯗ ꯍꯥꯏꯐꯦꯠ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯒ, ꯊꯣꯡꯒꯥꯟꯗ ꯁꯥꯟꯅꯔꯨꯁꯦ, ꯁ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯇꯦ. ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯔꯛꯏ. ꯅꯥꯎꯕꯤꯅ, ꯑꯕꯦꯝꯃ, ꯀꯩ ꯂꯩꯔꯒꯦ? ꯑꯕꯦꯝꯃꯅ, ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯪꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯏ. ꯅꯥꯎꯕꯤꯅ, ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯣ, ꯑꯩ ꯇꯥꯔꯒꯦ, ꯑꯕꯦꯝꯃ. ꯑꯕꯦꯝꯃ ꯅꯨꯡꯉꯥꯏꯇꯅ,
ꯄꯦꯟꯗꯕ ꯑꯋꯥꯕ ꯀꯌꯥ ꯍꯥꯏꯒꯦ ꯈꯟꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯊꯧꯅꯥ ꯍꯟꯈ꯭ꯔꯦ ꯅꯥꯎꯕꯤ ꯇꯞꯅ ꯀꯔꯤꯒꯤ ꯊꯧꯅꯥ ꯍꯟꯗꯣꯏꯅꯣ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯀꯌꯥꯗꯨꯗꯤ ꯍꯥꯏꯗꯣꯛꯂꯒ ꯐꯕꯅꯤ ꯑꯕꯦꯝꯃ ꯍꯥꯏꯌꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯏꯌꯣ ꯄꯥꯎꯈꯨꯝꯒꯤꯗꯃꯛ ꯑꯩ ꯉꯥꯏꯔꯦ ꯑꯕꯦꯝꯃ ꯑꯕꯦꯝꯃꯅ ꯍꯥꯏꯒꯅꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯒꯅꯤ ꯑꯩꯒꯤ ꯊꯧꯅꯥ ꯍꯟꯗ꯭ꯔꯤ ꯅꯥꯎꯕꯤꯅ ꯍꯥꯏꯌꯣ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ ꯑꯕꯦꯝꯃ ꯀꯞꯂꯗꯨꯅ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯅꯪꯒꯤ ꯏꯆꯦ ꯊꯃꯣꯏ ꯋꯥꯔꯛꯇꯕꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤꯗꯣ ꯃꯥꯒꯤ ꯃꯐꯝꯗ ꯏꯆꯤꯟ ꯀꯥꯡꯅ ꯑꯩ ꯉꯥꯡꯕ ꯄꯥꯝꯃꯦ ꯅꯥꯎꯕꯤꯁꯨ ꯀꯞꯇꯨꯅ ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯆꯠꯁꯤꯂꯥꯎ ꯅꯪꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯎꯕꯤ ꯑꯕꯦꯝꯃꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯥꯎꯕꯤꯒꯤ ꯃꯈꯨꯠ ꯁꯠ ꯀꯟꯊꯣꯛꯇꯨꯅ ꯆꯠꯂꯣꯏ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣꯏ ꯃꯥꯒ ꯑꯣꯠꯁꯤꯟꯅꯗꯨꯅ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯦ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯥꯃꯣꯅ ꯉꯁꯤ ꯋꯥꯔꯤꯕ ꯃꯥꯒꯤꯗꯃꯛꯇ ꯀꯞꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯇꯥꯃꯣꯅ ꯇꯁꯦꯡꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯇꯥꯕ ꯑꯣꯏꯁꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯕꯦꯝꯃ ꯃꯐꯝꯗꯨꯗꯒꯤ ꯀꯞꯇꯨꯅ ꯊꯨꯅ ꯆꯠꯄ ꯍꯧꯏ ꯃꯇꯧꯗꯨꯗ ꯅꯥꯎꯕꯤꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯉꯥꯏꯈꯣ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯒꯤ ꯏꯆꯦꯕꯨ ꯑꯔꯥꯟꯕ ꯁꯤꯗꯨꯅ ꯂꯥꯟꯅ ꯎꯈꯤꯕꯗꯤ ꯌꯥꯔꯣꯏ ꯑꯕꯦꯝꯃ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯇꯨꯅ ꯅꯥꯎꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯝꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯅ ꯅꯪꯒꯤ ꯏꯆꯦꯕꯨ ꯀꯟꯒꯗꯧꯔꯤꯕ ꯅꯥꯎꯕꯤꯅ ꯑꯩꯒꯤ ꯏꯆꯦ ꯊꯃꯣꯏ ꯋꯥꯔꯛꯇꯕꯤ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯤ ꯅꯠꯇꯦ ꯉꯁꯤ ꯃꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯇꯥꯃꯣ ꯌꯨꯍꯦꯟꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯑꯕꯦꯝꯃꯅ ꯑꯣ ꯑꯩꯒꯤ ꯇꯥꯃꯣ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯗ ꯂꯩꯈꯤꯕ ꯉꯝꯕ ꯃꯁꯤꯗ ꯊꯥꯖꯐꯝ ꯂꯩꯇꯦ ꯅꯥꯎꯕꯤ ꯇꯞꯅ ꯊꯥꯖꯗ꯭ꯔꯕꯁꯨ ꯑꯩꯒꯤꯗꯤ ꯑꯁꯦꯡꯕꯗ ꯍꯥꯏꯒꯅꯤ ꯑꯕꯦꯝꯃꯅ ꯀꯔꯝꯕ ꯑꯁꯦꯡꯕ ꯅꯥꯎꯕꯤꯅ ꯑꯕꯦꯝꯃ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯕ ꯊꯝꯃꯦ ꯅꯪꯉꯣꯟꯗꯗꯤ ꯑꯩ ꯋꯥ ꯂꯣꯠꯂꯣꯏ ꯑꯕꯦꯝꯃꯅ ꯐꯔꯦ ꯅꯥꯎꯕꯤ ꯑꯩ ꯇꯥꯔꯒꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯅꯥꯎꯕꯤꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯔꯤꯕꯤ ꯂꯥꯟꯅ ꯄꯥꯎꯗꯝꯂꯤꯕꯤ ꯑꯩꯒꯤ ꯂꯥꯏꯔꯕꯤ ꯏꯆꯦ ꯂꯨꯍꯣꯡꯗ꯭ꯔꯤ ꯉꯁꯤꯁꯨ ꯇꯥꯃꯣ ꯌꯨꯍꯦꯟꯒꯤꯗꯃꯛ ꯃꯤꯠꯂꯨꯛ ꯄꯤꯔꯥꯡ ꯈꯪꯗꯅ ꯋꯥꯅ ꯂꯦꯜꯂꯤ ꯑꯕꯦꯝꯃꯅ ꯋꯥꯍꯩꯗꯨꯒꯤ ꯊꯥꯖꯐꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯁꯦꯡꯕ ꯁꯦꯡꯗꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯂꯒ ꯂꯥꯛꯑꯕꯅꯦ ꯑꯔꯥꯟꯕ ꯑꯃꯒꯤꯗꯃꯛ ꯑꯆꯨꯝꯕꯕꯨ ꯂꯣꯠꯁꯤꯟꯒꯦ ꯈꯟꯕꯤꯒꯅꯨ ꯅꯥꯎꯕꯤꯅ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯂꯣꯟꯅ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯣꯏ ꯑꯕꯦꯝꯃꯅ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯈꯨꯗꯝ ꯆꯥꯡꯌꯦꯡ ꯄꯤꯗꯨꯅ ꯑꯩꯕꯨ ꯊꯥꯖꯍꯜꯂꯨ ꯅꯥꯎꯕꯤꯅ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯊꯥꯖꯗ꯭ꯔꯤꯕꯁꯦ ꯋꯥꯍꯩ ꯈꯔꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ ꯄꯨꯝꯅꯃꯛꯇꯣ ꯆꯠꯅꯕ ꯌꯥꯔꯣꯏꯗꯕ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯀꯨꯝꯍꯩꯅꯤ ꯑꯕꯦꯝꯃ ꯏꯉꯛ ꯉꯛꯅ ꯅꯥꯎꯕꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯣ ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯗꯕ ꯅꯝꯊꯥꯛꯂ ꯅꯥꯎꯕꯤꯅ ꯃꯥꯅꯦ ꯄꯨꯝꯅꯃꯛ ꯑꯣꯏꯗꯕ ꯅꯝꯊꯥꯛꯅꯤ ꯑꯕꯦꯝꯃꯅ ꯍꯥꯏꯌꯣ ꯑꯗꯨꯗꯤ ꯆꯦ ꯅꯨꯡꯁꯤ ꯇꯁꯦꯡꯅ ꯅꯥꯎꯕꯤꯅ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯆꯨꯝꯃꯦ ꯑꯕꯦꯝꯃꯅ ꯑꯗꯨꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯃꯤꯅꯝꯂꯤꯕꯅꯣ ꯅꯥꯎꯕꯤꯅ ꯅꯈꯣꯏꯅ ꯎꯔꯤꯕꯁꯦ ꯑꯔꯥꯟꯕ ꯊꯧꯗꯣꯛ ꯑꯣꯏꯗꯕ ꯂꯝꯆꯠ ꯃꯁꯤ ꯈꯛꯇ ꯅꯠꯇ꯭ꯔꯥ ꯁꯦꯡꯂꯕ ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯆꯦꯒꯤ ꯊꯃꯣꯏꯕꯨꯗꯤ ꯀꯅꯥꯁꯨ ꯈꯪꯕꯤꯗꯦ ꯅꯈꯣꯏ ꯌꯥꯝꯅ ꯐꯠꯇꯦ ꯅꯈꯣꯏꯒꯤ ꯑꯋꯥꯕ ꯈꯛꯇꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯅꯤ ꯈꯟꯕ ꯃꯤꯒꯤ ꯑꯋꯥꯕꯅ ꯎꯕꯤꯗꯕ ꯃꯁꯤꯕꯨ ꯀꯔꯝꯕ ꯂꯤꯆꯠꯅꯣ ꯑꯕꯦꯝꯃ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯧꯗ ꯀꯔꯤꯒꯤꯗꯃꯛ
arot pasaklon oiriba. Naubina nungsiba. Nungsiba mahakidamakdane. Pumnamakna awamaicha khangnariba. Abemana che nungsina mirot amagum chelibana kaigino. Mafamda ekhoina lankibasu leite. Naubina nungsiba magidamak kanana chendaba ngamgani. Tamo yuhenbu aigi ichena yamna nungsijabane. Adubu pumnamakto mangphaunabagi asa leiroi khanbana. Nakhoi mayamda oidaba ngangkhibane. Abemana karigi mangphaunaroi karamna asa udriba. Naubi abemada nungsina yengduna. Abema aigi ichese ekhoi mayam marakta henindra male chetlage aire Naubi Maromdom YouTube channel को subscribe to view channel asida local newspaper ding pham oiba pau kaya health and wellness job news asina chingba kanarabi information kaya channel asibu subscribe to biduna miyamna kana below view